Fazenda mari sura mi fazenda ta ka para hono. Ada mana siap tahu saya nak kerai thong mani siso kan ada galeri tu thong kadro. Long nama tapi. Thì nó cao thì nó dùng đó, máy cao thì nó dùng. Mà mai cái ngặt ngang cái nào bỏ. Mẹ ngặt gì thì ai cái channel đã nó qua miếng mà lại à. Mà cái số này YouTube channel này bro. Tapi dah ni pada. Ino ngasi ana wa mi ma hapse ra age do ngasi se bijuli da phi on kha su jeng ge po chai kha su lo kan bijuli do phi yo le ba ko aina ge video ta hap ta bani ngasi se imana bi sina ne cha thau sai na ko selak ko do gi mata sa re na blog ma sa ma lo selak pani ado ma yang koi ko na lai ra pham ma ga ji ge mi myam sing halak ke ko se ai hu ji mu bijuli da chat la ga phi on kha su che ra ke Cik macam depan ni asal manembo. Lebih cari manembo ni nusi draje yang hojiga je sumai na suruh manembo ke atang mani ko. Mama macam tu mai na lagi mina ya ba, siang ba. Isi sanggi ni. Isi sanggi ya. Sanggi. Ai pam lam dogi isi ni apa ko. Lupa mayung cumari, agi su isi sing thok pa. Qua mà tớ mà cha đấy, hụt bijuli ơi chúng ta liền anh ấy phi đường khá uche ra kìa. Kapo, kapo, này ngồi đây giờ mình đi kapo, kapo video lộc sinh nhỉ? Kapo nè. Hai ba chăn đi. Đây là đi được luôn tao là giả. Mình muốn đi cái tao này, ui mà xí đấy bo. Đâu luôn đâu. Anh mà đi nè phuran. Kapo nè. Anh em mà bo. Kapo nè. Mua gì cho ta cái mấy cái ta cho hay đi. Kapo. Ai nang hai. Nãy là cặp cái nang hai vô chứ. Nang hai bị cái là nuôi năn ném bột tôi là hai luôn. Tôi hai luôn. Không nè, cặp nó lên bay. Nó chạy luôn việc phiêu hơi rồi chơi lại cái. Ôi chơi lão nè. Ai ya mana? Ôi, chị ta này nuôi lão rồi kìa. Đầu tiên con em video xem lấy rồi đấy. Lão nè. Kìa muốn là gì? Chị nào muốn đi Dubai nhưng hành lý cái gì nó nè. Chị sang cái market channel đã phụ thuộc vào những hành lý này view cá này phải kia. Nào muốn đi gì hàng nó nè. Nanti mau cái gì mà juga. Dan nang Dubai tu dia dua ai dia. Asyik nak apa dia. Lão nè. Ai bijuli oi da maroi marang lai kya na lak pa ni. Hawai jar ni hawai jar kan ngani kaya pi ba. Jenam jilong padang ni. Đây rồi. Jenam hang biri do. Jang hai. Tadi le lo, pada lagi lagi lo tinggal. Chala sine moro bu thoro ne. Em mà đi ra đi kìa. Lai tia. Cái đâu lại nó du à? Bầu rồi người ta ui ghé rồi. Ui ghé rồi. Pung tareta. Pung tareta. Pung tareta lau vậy. Mayam jam matak pani ko. Keji da lupa kaya tai no di khang de sam lo kai no ta bani. Keji da sam na tro. Oh kathi da sam ni. Si kathi amam ni. Maya good morning ngara gi jam porak pado adagi dina tan hawdoi ni ising hapaga hawbado adagi do jam je nauman bagi ne haidi kumban bagi ne jam toi na taklak bagi ne prek te iya ba adumai na hawba yadra bani na aina ata adumai na to laga thamme ba ko aduga sumai si jinga lonei na pari poche takpagi mo chu charake aduga mayam aina ne kai dog ga da ngasi se sumai na chaitek sida maton sida lasing se hapsal laga ne sumai na thau se taisal li ne ba
ꯊꯥꯎꯒꯤ ꯃꯅꯝ ꯈꯔ ꯈꯔ ꯅꯝꯕꯗ ꯑꯗꯨꯝ ꯍꯥꯎꯔꯦꯕ ꯑꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯍꯥꯟꯅꯅꯦ ꯑꯩꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯑꯗꯨꯒ ꯇꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯍꯣꯏꯗ ꯍꯥꯏꯗꯤ ꯏꯕꯣꯏꯗ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯗꯨꯒ ꯇꯧꯈꯤꯕ꯭ꯔꯥ ꯑꯩ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯔꯒꯁꯦ ꯑꯩ ꯆꯥꯔꯛꯑꯦꯕꯅꯦ ꯑꯗꯨꯒ ꯉꯁꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯊꯥꯎꯁꯨ ꯌꯥꯝꯅ ꯆꯪꯗ꯭ꯔꯦ ꯑꯗꯒꯤ ꯆꯥꯕꯗꯁꯨ ꯍꯥꯎꯔꯦꯗꯅꯀꯣ ꯑꯗꯩ ꯇꯟꯁꯦ ꯊꯨꯡꯅꯕꯁꯨ ꯊꯥꯎ ꯇꯣꯠꯂꯦ ꯑꯁꯤꯅ ꯐꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅ ꯍꯧꯕꯁꯤꯅ ꯐꯩ ꯑꯗ ꯑꯩꯅ ꯍꯧꯔꯤꯕ ꯇꯟ ꯁ꯭ꯇꯥꯏꯜꯁꯦ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯍꯧꯔꯒ ꯆꯥꯕꯁꯨ ꯆꯥꯕꯤꯕ ꯐꯩꯀꯣ ꯌꯥꯝ ꯍꯥꯎꯔꯦ ꯑꯁꯤꯒꯤꯁꯦ ꯑꯁꯤ ꯂꯧꯈꯠꯄꯗꯣ ꯁꯨꯃꯥꯏꯅ ꯇꯝ ꯇꯝ ꯇꯧꯅ ꯂꯧꯈꯠꯂꯒ ꯑꯗꯒꯤ ꯁꯤꯒꯩꯁꯤꯒ ꯊꯝꯗꯣꯏꯅꯦꯕ ꯑꯁꯤꯁꯨ ꯖꯥꯝ ꯇꯞꯅ ꯊꯝꯕꯩ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯑꯗꯨꯝ ꯄꯦꯛ ꯄꯦꯛ ꯇꯦꯛꯏꯑꯕꯅꯦ ꯖꯥꯝꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯛꯃꯟꯕꯒꯤ ꯇꯧꯕꯒꯤ ꯋꯥꯅꯦꯕ ꯑꯁꯤꯒꯤꯁꯦ ꯑꯃ ꯍꯧꯅ ꯂꯣꯏꯔꯦ ꯊꯥꯡꯒꯠꯄꯗꯁꯨ ꯃꯌꯥꯝꯗ ꯈꯪꯉꯝꯒꯅꯦꯕ ꯍꯥꯎꯗꯧꯒ ꯃꯥꯟꯗ꯭ꯔꯅꯦ ꯑꯁꯤꯅꯦꯕ ꯑꯗꯣ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯑꯗꯒꯤ ꯑꯁꯤꯒꯤ ꯄꯣꯔꯛꯄ ꯖꯥꯝꯁꯦ ꯑꯩ ꯑꯃꯨꯛꯀ ꯑꯃꯨꯛ ꯂꯧꯔꯨꯗꯣꯏꯅꯦꯕ ꯉꯁꯤꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤꯅ ꯑꯉꯥꯡꯁꯨ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯊꯥꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯆꯪꯉꯒ ꯑꯃꯨꯛ ꯀꯥꯊꯤ ꯑꯃ ꯂꯧꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯗꯒꯤ ꯑꯁꯤꯒꯤꯁꯤꯅ ꯆꯥꯖꯥꯛꯅꯦꯕ ꯑꯩ ꯆꯥꯛꯍꯧꯒꯤ ꯖꯥꯝ ꯑꯇꯛꯄꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯇꯟꯁꯦ ꯑꯝꯇꯪ ꯂꯧꯈꯠꯈꯤꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯗꯔꯤꯅꯦꯕ ꯊꯥꯗꯕꯁꯦ ꯌꯥꯝꯅ ꯀꯤꯌꯥꯔꯐꯨꯜ ꯑꯣꯏꯅ ꯊꯥꯗꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯅꯠꯇ꯭ꯔꯗꯤ ꯄꯦꯛ ꯍꯦꯛꯇ ꯇꯦꯛꯏꯑꯕꯅꯦ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯊꯥꯗꯔꯒ ꯑꯗꯨꯝ ꯍꯧꯔꯦ ꯑꯩ ꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯆꯥ ꯊꯛꯇꯕꯅꯤꯅꯅꯦ ꯑꯁꯤꯒꯤꯁꯦ ꯇꯧꯔꯒ ꯑꯆꯥꯔꯒ ꯇꯧꯅ ꯑꯗꯨꯝ ꯆꯥꯏꯕ ꯑꯩꯗꯤ ꯀꯩꯁꯨꯝꯀꯁꯨ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯗ ꯑꯗꯨꯝ ꯍꯥꯎꯔꯦꯕꯅꯦ ꯆꯦꯒ ꯀ꯭ꯔꯨꯝ ꯀ꯭ꯔꯨꯝ ꯂꯥꯎꯅꯒ ꯆꯥꯕ ꯑꯗꯨꯝ ꯍꯥꯎꯔꯦꯕꯅꯦ ꯑꯗꯨꯅꯦ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯑꯣꯅꯤꯂꯥ ꯑꯣꯏꯅꯒ ꯄꯣꯔꯒ ꯖꯥꯝꯁꯦ ꯄꯣꯔꯛꯄꯗ ꯃꯣꯏꯕ ꯀꯃꯥꯏꯅ ꯍꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯟꯁꯦ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯇꯦꯛꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯪꯖꯔꯅꯦꯕ ꯁꯨꯃꯥꯏꯅ ꯐꯖꯅ ꯍꯧꯅ ꯆꯥꯕ ꯖꯥꯏꯗ ꯑꯗꯨꯒ ꯑꯩꯒꯤ ꯂꯁꯤꯡꯅ ꯇꯩꯕꯁꯦ ꯎꯔꯒꯗꯤ ꯑꯇꯣꯞꯄ ꯃꯤꯅ ꯅꯣꯛꯅꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯅꯣꯛꯅꯕꯤꯒꯅꯨ ꯊꯥꯎ ꯌꯥꯝ ꯆꯥꯕ ꯍꯥꯏꯗꯣ ꯍꯛꯆꯥꯡꯗ ꯐꯠꯇꯦ ꯍꯛꯆꯥꯡꯗ ꯑꯃꯥꯡꯕ ꯑꯣꯏ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯩꯕ ꯇꯥꯔꯒꯗꯤ ꯇꯟꯁꯤꯁꯨ ꯊꯨꯡꯅꯕ ꯊꯥꯎꯁꯨ ꯇꯣꯠꯂꯦ ꯑꯗꯒꯤ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯗꯨꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯁꯨ ꯂꯧꯊꯣꯛꯄ ꯌꯥꯏꯑꯕꯅꯦꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯧꯔꯒ ꯆꯥꯔꯦ ꯃꯌꯥꯝ ꯑꯩꯅꯅꯦ ꯇꯟꯁꯦ ꯍꯦꯛ ꯍꯧꯅ ꯂꯣꯏꯔꯛꯄꯗ ꯄꯨꯈꯝꯁꯦ ꯊꯥꯗꯒꯅꯤ ꯊꯝꯒꯅꯤ ꯍꯦꯛ ꯄꯨꯊꯣꯛꯅ ꯆꯥꯊꯣꯛꯈꯤꯅꯤ ꯑꯃꯨꯛ ꯊꯝꯒꯅꯤ ꯑꯃꯨꯛ ꯄꯨꯊꯣꯛꯅ ꯆꯥꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡꯗ ꯅꯪꯅꯔꯛꯇ꯭ꯔꯕ ꯑꯗꯨꯅ ꯑꯩꯅ ꯍꯧꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯄꯨꯊꯣꯛ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯗꯨ ꯁꯤꯅ ꯑꯔꯣꯏꯕ ꯇꯟꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯒꯤ ꯅꯨꯄꯥꯇꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯄꯨꯝꯅꯃꯛꯀꯣ ꯃꯣꯏꯅꯅꯦ ꯖꯍꯥ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯕꯗꯅꯦ ꯇꯧꯒꯦꯇꯃ ꯍꯥꯏꯕꯅꯦꯕ ꯋꯥꯗꯤ ꯋꯥꯖꯔꯤꯅꯦꯕ ꯃꯣꯏꯁꯦ ꯍꯣꯏ ꯇꯧꯒꯅꯤꯇꯃ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯃꯣꯏꯗꯅꯦ ꯄꯩꯁా ꯈꯛꯇ ꯂꯧꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯅꯦ ꯃꯣꯏꯁꯦ ꯄꯩꯁా ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕꯅꯦꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯀꯥꯏꯅ ꯇꯧꯋꯤꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯁꯤꯁꯦ ꯏꯀꯥꯏꯕꯒꯤ ꯇꯧꯋꯤꯔꯥ ꯀꯩꯒꯤ ꯇꯧꯋꯤꯅꯣ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯪꯗꯦꯕ